ꯍꯣꯏ ꯏꯆꯦ ꯏꯕꯦꯆꯥ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯅꯕ ꯑꯩ ꯁꯦꯝꯕꯤꯒꯦ ꯌꯥꯕ꯭ꯔꯥ ꯌꯥꯏꯅ ꯐꯖꯗꯣꯏ ꯂꯩꯔꯗꯤꯅꯦ ꯑꯩ ꯐꯅꯦꯛꯁꯤꯁꯨ ꯂꯣꯏ ꯂꯧꯊꯣꯔꯛꯑꯒꯦ ꯐꯥꯎꯀꯣ ꯑꯁ ꯕꯣꯜꯕꯨ ꯀꯔꯥꯡꯗ ꯂꯦꯜꯍꯜꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯕꯣꯟꯕꯨ ꯀꯔꯥꯡꯗ ꯂꯦꯜꯍꯟꯗ꯭ꯔꯗꯤ ꯊꯕꯛꯇꯤ ꯂꯦꯜꯍꯟꯒꯗ꯭ꯔꯣ ꯗꯥꯏꯔꯦ ꯍꯦꯛꯇ ꯍꯥꯏꯅꯤ 미기 롱마 ꯆꯠꯂꯒ 나피 나랑가도나 혼자 쏠라가 라이스나 헤이 이봄 사이는 피도 나시 각도 롱의 마나 아이코이다 이싱 하이절레 미네 까이노네 하이시보 나시다 롱 빠마나 나코이디 이싱 하이절레 하이도보 마도보 따생나네 하이절레 브레네 까이 와노다 오 모라니네 와리 따이 사나보도 아이코이는 통나도 이로니 요바 에 마도 왜라디 마사나 하이절레 빠따바 에 그래도 뭐 하이절레 떼바 하 그래도 뭐 하이절레 떼노 아이코이로 오늘부터 저희 몸 따라 통나도 이로니 양가 버레 ꯈꯪꯗꯦ ꯅꯪ ꯀꯧꯅꯤꯡꯕ ꯑꯃ ꯀꯧ ꯃꯤꯡꯗꯤ ꯀꯧ ꯌꯥꯔꯣ ꯑꯃ ꯂꯩꯔꯦ ꯍꯁ ꯀꯧꯔꯣ ꯀꯩꯅꯣ ꯍꯁꯗꯤ ꯍꯁ ꯍꯥꯏꯗꯤ ꯏꯄꯨꯔꯣꯏꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯅ ꯀꯧꯔꯒꯦ ꯍꯣ ꯃꯣꯏ ꯍꯁ 이마